ꯆꯨꯈꯤꯕꯗꯒꯤ ꯂꯩ ꯃꯅꯥ ꯁꯀꯨꯂꯦꯟ ꯃꯅꯥꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯇꯤꯟꯅ ꯆꯥꯊꯣꯛꯈꯤꯕ ꯃꯥꯜꯂꯦ ꯃꯣꯏꯗꯤ ꯃꯅꯥꯁꯤꯡꯁꯦ ꯊꯣꯠꯄꯅꯤꯅ ꯁꯤꯁꯨ ꯇꯠꯂꯦ ꯃꯇꯣꯟꯁꯨ ꯁꯨꯝꯕꯗꯨꯗꯤ ꯇꯠꯍꯧꯗ꯭ꯔꯦ ꯁꯤꯁꯨ ꯈꯔ ꯇꯠꯂꯦ ꯁꯤꯗ ꯁꯤ yes. ꯀꯥ ꯍꯦꯟꯅ ꯇꯠꯄꯗꯤ ꯑꯣꯏꯗꯦꯕꯀꯣ ꯑꯩꯒꯤꯁꯦ ꯃꯤꯒꯤꯗꯤ ꯑꯁ ꯐꯖ ꯇꯠꯂꯦ ꯑꯩꯗꯤ ꯌꯥꯝ ꯄꯥꯛꯄꯨ ꯇꯠꯇꯦ ꯃꯅꯥꯁꯤꯡꯁꯦ ꯑꯩꯒꯤꯗꯤ ꯌꯥꯝ ꯀꯟ ꯇꯠꯄ ꯑꯣꯏꯗꯦꯕ ꯃꯤꯒꯤꯗꯤ ꯍꯦꯛꯇ ꯐꯖ ꯇꯠꯂꯦꯕ 시계지? 실내 있는 거지? 로 딱 여기 나왔어. 마비. ꯀꯦꯛꯇꯁꯀꯥꯁꯦ ꯀꯥ ꯍꯦꯟꯅ ꯇꯠꯄ ꯑꯣꯏꯗꯦ 시계 끝까지 짱ꯗꯕ ꯆꯪꯗꯕ ꯃꯥꯜꯂꯦꯀꯣ ꯂꯦꯅ ꯆꯪ ꯅꯩꯔꯦ ꯁꯤ ꯃꯉꯥꯏꯔꯦ ꯈꯔ ꯇꯠꯂꯤꯁꯦ ꯁꯤ ꯀꯩꯅꯣꯗꯤ ꯇꯠꯇꯦꯕ 시즈 만나 갔다 그건 반 사람 시즈 멋짓 엄가 가이 렌 멋짓은 토맘마 말 포커스 좀 하자 ꯁꯣꯝ ꯅꯥꯀꯟꯒꯤꯗꯤꯀꯣ ꯍꯦꯟꯅ ꯇꯠꯇꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯅꯨꯡꯁꯥ ꯁꯥꯒꯠꯂꯛꯑꯦ ꯀꯩꯅꯣ ꯁꯤꯁꯤꯅ ꯇꯠꯇ꯭ꯔꯤꯁꯤꯅꯅꯦ ꯀꯩꯅꯣ ꯇꯧꯕꯩꯅꯦ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯗꯛ ꯂꯥꯎ ꯇꯥꯏꯗꯅ ꯑꯗꯨꯒꯤ ꯇꯥꯐꯝꯗꯣ ꯀꯜꯍꯧꯔꯤꯁꯦ ꯁꯤ ꯅꯠꯇ꯭ꯔꯗꯤ ꯁꯤꯔꯝꯃꯗ ꯐꯖ ꯇꯠꯇꯅ ꯂꯩꯒ ꯑꯝꯇ ꯁꯥꯠꯇ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯄꯠ ꯆꯨꯊꯔꯦ ꯀꯩꯅꯣ ꯁꯤꯒꯗꯤ ꯄꯠꯂꯦ ꯖꯔꯕꯦꯂꯥꯗꯣ ꯑꯃ ꯂꯩꯕꯅꯦ ꯃꯅꯤ ꯄ꯭ꯂꯥꯟꯒꯥꯏꯁꯦ ꯇꯠꯍꯧꯗ꯭ꯔ ꯃꯥꯜꯂꯦ ꯑꯩꯒꯤꯗꯤ ꯁꯤꯅ ꯑꯩꯒꯤ ꯖꯦꯠ ꯄ꯭ꯂꯥꯟ ꯑꯗꯨꯒ ꯁꯤꯅ ꯋꯥꯏꯠ ꯖꯦꯔꯥꯅꯤꯌꯝ ꯋꯥꯏꯠ ꯐꯖꯕꯅꯦ ꯇꯦꯛꯑꯦ ꯁꯤꯁꯨ ꯅꯣꯡ ꯆꯨꯁꯟꯕꯒꯤ ꯁꯤꯗ ꯅꯍꯥꯟ ꯀꯩꯀꯩ ꯑꯩꯈꯣꯏ ꯌꯨꯡꯁꯤꯟꯈꯤꯕꯅꯦ ꯑꯗꯨꯁꯨ ꯐꯖ ꯇꯠꯂꯦ ꯂꯩꯅ ꯌꯥꯝ ꯁꯥꯠꯂꯨ ꯌꯥꯗꯕꯅꯦ ꯁꯤꯅ ꯁꯤꯟꯒꯣꯅꯤꯌꯝ ꯐꯖꯈꯠꯂꯛꯑꯕꯅꯤ ꯁꯤ ꯁꯤꯅ ꯁ꯭ꯅꯦꯛ ꯄ꯭ꯂꯥꯟ ꯁꯤꯅ ꯑꯩꯅ ꯊꯥꯕ ꯃꯌꯣꯟ ꯆꯣꯡꯉ ꯀꯪ ꯂꯩꯔꯕ ꯂꯣꯏꯅꯃꯛ ꯀꯥꯏꯔꯦ ꯐꯖꯕ ꯔꯣꯁ ꯑꯝꯇ ꯌꯥꯎꯍꯧꯗ꯭ꯔꯦ ꯁꯤꯁꯨ ꯉꯔꯥꯡ ꯅꯍꯥꯟ ꯐꯖꯍꯧꯕꯅꯦ ꯂꯦꯅ ꯄꯨꯡꯊꯣꯝ ꯊꯣꯝꯖꯤꯟꯈ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯁꯦ ꯂꯦꯅ ꯊꯥꯕꯩꯅꯦ ꯍꯩꯅꯧꯁꯦ ꯃꯇꯝꯁꯨ ꯈꯥꯝꯃꯦ ꯈꯥꯝꯃ ꯃꯃꯥꯏꯗ ꯂꯩꯔꯦ ꯁꯤꯁꯨ ꯀꯣ ꯂꯩ ꯑꯩꯁꯤꯁꯨ ꯑꯁ ꯂꯦꯅ ꯂꯣꯏꯅꯃꯛ ꯃꯥꯡꯍꯟ ꯇꯥꯍꯜꯂꯦ ꯀꯩꯅꯣ ꯃꯩ ꯆꯥꯛꯄ ꯃꯅꯝ ꯅꯝꯗ꯭ꯔꯣ ꯁꯣꯏꯃ ꯁꯤꯗꯁꯨ ꯑꯆꯧꯕ ꯈꯥ ꯑꯃ ꯂꯩꯔꯦꯅꯦ ꯀꯦꯟꯁꯨ ꯐꯅꯌꯥꯝ ꯀꯦꯟꯈ꯭ꯔꯦ ꯍꯩꯅꯧ
ꯉꯔꯥꯡꯒꯤ ꯔꯦꯟꯗꯨꯗ